ꯁꯤꯅ ꯀꯩꯊꯦꯜ ꯈꯨꯜꯗ ꯑꯍꯤꯡꯆꯨꯞꯄ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 20 ꯃꯉꯥ ꯔꯣꯝ ꯂꯥꯞꯅꯅ ꯂꯩꯕ ꯁꯤꯅ ꯀꯩꯊꯦꯜ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯛꯂꯕꯁꯨ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯍꯤꯡ ꯅꯣꯡꯆꯨꯞꯄ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯇꯦꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯅ ꯀꯩꯊꯦꯜ ꯈꯨꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯎꯌꯣꯛ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯅꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ 4ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ BSFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯈꯨꯠꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡꯁꯨ ꯇꯥꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩꯒꯤ ꯃꯔꯨ ꯀꯌꯥ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯆꯠꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯛꯂꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯈꯔ ꯂꯦꯞꯂꯨꯔꯒ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:10 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯤꯅ ꯀꯩꯊꯦꯜ ꯈꯨꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯔꯣꯝꯗ ꯂꯩꯔꯤꯕ ꯂꯪꯇꯤꯜ ꯈꯨꯜꯒꯤ ꯆꯤꯡꯃꯥꯏꯔꯣꯝꯗꯒꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ꯫ 4ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯔꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄꯗꯁꯨ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯡꯒꯨꯏ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯔꯤꯡꯒꯨꯏ ꯍꯥꯎꯔꯦꯒꯤ ꯄꯔꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯛꯂꯤꯕ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠꯊꯣꯛꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ ꯑꯅꯤ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯄꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯛꯂꯤꯕꯅꯤ꯫ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯅꯍꯥ ꯑꯃ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯉꯥꯎꯆꯠꯅꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯛꯃꯥꯏ PSꯅ ꯀꯣꯟꯕ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯅꯍꯥ ꯑꯃ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯒꯝꯅꯣꯝ ꯁꯄꯔꯃꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯍꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯡꯒꯤꯟꯂꯦꯟ ꯒꯨꯏꯇꯦ ꯑꯄꯣꯛꯄ ꯄꯥꯎꯃꯥꯡ ꯒꯨꯏꯇꯦ ꯀꯧꯏ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ PSꯅ ꯀꯣꯟꯕ ꯃꯣꯜꯗꯤꯡ ꯈꯨꯜꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯋꯥꯈꯜꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ IPS ꯑꯣꯐꯤꯁꯥꯔ 10ꯒꯤ ꯐꯝꯁꯤꯡ ꯍꯣꯡꯗꯣꯛꯅꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ DPꯅꯉꯁꯤ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ IPS ꯑꯣꯐꯤꯁꯥꯔ 10ꯒꯤ ꯐꯝꯁꯤꯡ ꯍꯣꯡꯗꯣꯛꯍꯟꯕꯒꯤ ꯃꯅꯨꯡꯗ ADGP, AP ꯑꯃꯁꯨꯡ NOD ꯌꯥꯎꯅ ADGP ꯇ꯭ꯔꯦꯅꯤꯡꯒꯤ ꯊꯕꯛ ꯄꯨꯔꯛꯈꯤꯕ L. ꯗꯣꯔꯖꯤ ꯂꯥꯇꯨꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ꯫ MPTCꯒꯤ ꯗꯤꯔꯦꯛꯇꯔ ꯂꯨꯟꯁꯦ ꯀꯤꯞꯒꯦꯟꯕꯨꯅ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯔꯒ ADGP ꯇ꯭ꯔꯦꯅꯤꯡ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜꯒꯤ SP ꯔꯥꯍꯨꯜ ꯒꯨꯞꯇꯅ ꯀꯥꯡꯄꯣꯛꯄꯤꯒꯤ SP, ꯀꯥꯡꯄꯣꯛꯄꯤꯒꯤ SP ꯑꯚꯤꯅꯥꯚꯅ ꯎꯈ꯭ꯔꯨꯜꯒꯤ SP, ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯞꯁ ꯆꯩꯇꯟꯌꯅ ꯇꯦꯡꯅꯧꯄꯜꯒꯤ SP ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯔ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞꯀꯤ ꯀꯦꯗꯔ 93 ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯅꯤ꯫ ꯂꯥꯟꯃꯤꯡꯊꯥꯡꯒ ꯁꯅꯥꯇꯦꯟꯅ ꯂꯨꯆꯤꯡꯕ ꯃꯥꯔ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯀꯦꯗꯔ 93 ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯗꯔ 93 ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯤꯃꯣꯅꯤ ꯑꯗꯨ ꯑꯥꯏꯖꯣꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 90 ꯆꯠꯂꯒ ꯂꯩꯕ ꯁꯦꯁꯋꯥꯡ ꯄꯨꯂꯤꯁ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨ ꯍꯣꯃꯥ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦ. ꯁꯔꯗꯥꯡꯒꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯗ SPCD ꯑꯃꯗꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀ ꯄꯤꯁ ꯑꯦꯀꯣꯔꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯦꯗꯔ 93 ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯔꯦꯟꯗꯔ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯗ ꯁꯅꯥꯇꯦꯟꯅ ꯂꯨꯆꯤꯡꯕ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯍꯥꯏꯔꯤꯕ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ, ꯁꯛꯇꯤ ꯂꯩꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯇꯧꯒꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕꯗꯤ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯃꯥꯔ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯈꯣꯝꯒꯠꯄꯗ ꯅꯠꯇꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯆꯠꯊꯕꯗ ꯆꯦꯟꯅꯗꯨꯅ ꯂꯥꯛꯂꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯁꯅꯥꯇꯦꯟꯅ ꯂꯨꯆꯤꯡꯕ SPCD ꯍꯥꯏꯔꯤꯕ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 1986ꯇ ꯐꯣꯔꯝ ꯇꯧꯈꯤꯕ SPCDꯒꯤ ꯐꯦꯛꯁꯟ ꯇꯥꯗꯨꯅ ꯅꯧꯅ
ꯁꯦꯝꯒꯠꯈꯤꯕ insurgent group ꯑꯃꯅꯤ꯫ 1986ꯇ ꯁꯦꯝꯈꯤꯕ insurgent group SPCꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ 6th Schedule ꯃꯈꯥꯗ autonomous district council demand ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ insurgent group ꯑꯃꯗꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀ peace accord ꯂꯦꯞꯇꯅ ꯇꯧꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯖꯣꯔꯥꯝ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ insurgencyꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯔꯛꯄ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯝꯆꯥꯈꯤꯞꯒꯦꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈ꯭ꯔꯦ꯫ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯝꯆꯥꯈꯤꯞꯒꯦꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯊꯦꯡꯅꯔꯛꯄ ꯑꯃꯁꯨꯡ ꯅꯝꯁꯤꯟꯗꯨꯅ ꯂꯩꯕ ꯏꯁꯨꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯄꯥꯎꯗꯝꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯁꯣꯁꯤꯑꯣ-ꯏꯀꯣꯅꯣꯃꯤꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯄꯨꯔꯛꯅꯕ ꯋꯥꯐꯝꯁꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯡꯒꯠꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯅꯤꯝꯆꯥꯈꯤꯞꯒꯦꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯍꯟꯅꯕ ꯄꯥꯟꯗꯝꯗ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯂꯝꯗꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ May 4ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯔꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 23ꯗ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯦꯁ ꯕꯦꯡꯒꯜ ꯏꯂꯦꯛꯁꯟ 2026 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯗꯔꯟ ꯕꯦꯡꯒꯜꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯁꯤꯠ 192ꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯇꯨꯅ ꯂꯝꯕꯥ ꯄꯥꯅꯈꯤ꯫ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯁꯤꯠ 152ꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯑꯗꯨꯗ ꯚꯣꯇꯔ ꯆꯥꯗ 93 ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯄꯨꯟꯕ ꯁꯤꯠ 192ꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯆꯥꯗ 91.62 ꯔꯣꯝ ꯚꯣꯇꯔ ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯔꯕ ꯕꯔꯙꯃꯥꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯁꯒ꯭ꯔꯥꯝ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯆꯥꯗ 94.06, ꯅꯣꯔꯊ 24 ꯒꯨꯔꯒꯅꯥꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯕ꯭ꯔꯥ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯆꯥꯗ 93 ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯕꯕꯥꯅꯤꯄꯨꯔ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕꯗ ꯚꯣꯇꯔ ꯆꯥꯗ 85.51 ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯑꯗꯨꯒ ꯕꯔꯙꯃꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯚꯣꯇꯔ ꯆꯥꯗ 92.46 ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯈꯤꯕ ꯑꯁꯤꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯗꯤꯁꯇ꯭ꯔꯤꯛ 9ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯚꯣꯇꯔ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯈꯤ꯫ ꯕꯕꯥꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯒ ꯕꯁꯟꯇꯤ ꯑꯃꯗꯤ ꯆꯝꯄ꯭ꯔꯥꯗꯒꯤ ꯍꯧꯔꯒ ꯕꯥꯂꯤ ꯐꯥꯎꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯚꯣꯇꯔ ꯀꯌꯥꯅ ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯅꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯇꯨꯅ ꯉꯥꯏꯅꯈꯤ꯫ ꯉꯁꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ 192ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯗ ꯍꯧꯈꯤꯕ 2021ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯑꯄꯨꯟꯕ ꯁꯤꯠ 118 ꯃꯥꯏ ꯄꯥꯛꯈꯤ꯫ ꯕꯤ.ꯖꯦ.ꯄꯤꯅ ꯁꯨꯞꯅꯇꯒꯤ ꯁꯤꯠ 19 ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯁꯔꯀꯨꯂꯔ ꯐ꯭ꯔꯟꯠ (ISF)ꯅ ꯆꯤꯐ ꯑꯃꯇꯃꯛ ꯐꯪꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯑꯃꯗꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯨꯚꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯒꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯕꯕꯥꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯉꯜꯂꯤꯉꯩ ꯑꯌꯨꯛꯇ ꯇꯤ.ꯑꯦꯝ.ꯁꯤ ꯑꯃꯗꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯇꯝ ꯆꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯏꯍꯟꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯄ ꯌꯥꯎꯗꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯄꯨꯟꯕ ꯁꯤꯠ 233 ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 4ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯏ.ꯁꯤ.ꯑꯥꯏ.ꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁ ꯕꯦꯡꯒꯜꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯚꯣꯇꯔ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯆꯤꯐ ꯒ꯭ꯌꯥꯅꯦꯁ ꯀꯨꯃꯥꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯋꯦꯁ ꯕꯦꯡꯒꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯁꯤꯡꯒ ꯆꯥꯡꯗꯝꯅꯔꯛꯄꯗ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯋꯦꯁ ꯕꯦꯡꯒꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ 2026 ꯑꯁꯤꯅ ꯚꯣꯇꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯊꯣꯔꯛꯇꯨꯅ ꯚꯣꯠ ꯊꯥꯗꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯃ ꯑꯣꯏꯕ ꯉꯝꯕꯗ ꯏ.ꯁꯤ.ꯑꯥꯏ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯕꯦꯡꯒꯜꯒꯤ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ (AI)ꯗ ꯏꯟꯗꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫
India hariba leiba asi service amadi technology gi lamda khwaidai mapang kanba leiba amani haibasi malengi miyamna sakhangnaraba leiba amani maram aduna malemda changsilagliba artificial intelligence AI gi lamjel asida India na architect ama oiba yabagi khudongchaba kya lei haina malengi miyamna sakhangnaraba astronomist Danny Kwai na phongdokre leiba asigi maming leiraba news agency amana khannan lauba interview amada wafam asi Danny Kwai na phongdokhibani interview aduda Danny Kwai na hai wakhalon manaba tongan malebak singi marakta afaba mari ama semgana bahonabada India na choba thodang loba yabagi oithokpa chawna lei India gi leijariba technology high quality service amasung English language capability asigi kudongchaba lauraga malemda khongjel yana changsilagdiba AI da hangduna leiriba awatpasing India na thodang loduna yamna laina mengkhatpa ngamgani haibasi mahaki mafamda yamna chawna thajaba lei haina phongdokhi US ki President Donald Trump na India gi marakta yamlaba strategic kaya thamliba sigi matangda hangba wahangi paukhum piraduna Danny Kwai na hai mamangai matamdagi hoduna US na lisang sitna Mpangal kanba leibak singmunam thanaba honaduna talai America na tawba thabak singda malemda leiriba tongan leibak singda ayaba natraga thingma pibagi mahod yengduna leiba thainadagi chanaraktuna lakpa thawong amani US na India gi mathakta chatharagliba thawong asi ngakhthoke hairabadi India na tangai fadana strategy ahumda yumfam oiduna thabak paikhatpa mathau tai hariba strategy ahum adudi alignment acquiescence amadi mitigation ni haina phongdokhi mangna makha tarduna hai India hariba leba asi mapangal kanba pak chawba leba amani malemda leriba tongan ba wakhalon manaba lebak singi marakta afaba mari ama sagatuna malemda India hariba leba asi khukan panganba mapangal kanba leba ama oirakpa yabagi oithokpa chawna lei haina mangna makha takhi hospital gi faklang ning khaibada pikliba ngang yauna Meeoi tare lekhidre Bangalore gi Shivaji Nagar da leiba Boring and Lady Curtain Hospital gi faklang ning khairakpada pikli bangang ama yauna punna Meeoi tare lekhidre Bangalore police ki pau gi matugina laibak thiba thawdo adu ngasi na minawaram pung manga ga makhairam taba matamda thokibani pau sina makha ta na hai ngasi lepa leitana chukiba nong aduna maram oiraga Meeoi khrana Boring and Lady Curtain Hospital gi miral sangi manakta leiba faklang gi manakta gi changsinuna nong thuplingai khangaudana wal adu ning khairaktuna nanbadagi Meeoi taret adu leikhidabani hari Mari Lenava Police Station a case ama register tawduna ahanbagi oina investigation chathaduna leikhidaba Meeoi taret adu roadside vendor phamba Meeoi ngaktani haina haiba khangba ngamle Police na makha tana authority ki maikai dagi hariba faklang adu quality yaudana sabadagi ningkhai rakhibra haibadu su yengsili haina phongdorakli nakala maramda ngasi khangaudana faklang ningkhai kintharakpadagi Meeoi taret leikhidaba adu Karnataka gi Chief Minister Sidaramaya khudongthiba thawdok thokpam mafamda chatuna yengsenkhe